Hairang Leirang channel na mayamgidamakta pujarakliba Phungawari Saji. Thaina mamangaida turel amagi mapanda yamna phajaraba sar ama leirami. Sar adugi phajabana miraibaktagi miyamna mafam adugi phajaba yengba mi kaya laklami. Sar adugi matai amada chauraba khongnang bot pambi kaya ama haurami. Miyam singna khongnang bot amada nongpuk ningthaugi thawai lei haina thajanarami. Adubu kanagumbana nongpuk ningthaugi thawai lei hairiba khongnang aduda pukning changna khurumjarabadi aningba thungi haina thajanarami. Sar adugi khungang amada thauba kauba nupa ama magi nupi amasung macha mariga loinana leirami. Mahak yamna lairabani aduna mahakna yamna toina nongpuk ningthaugi thawai lei hairiba khongnang bot pambi aduda khurumlami. Mahakna inak khunnabagidamak nongpuk ningthauda toina khurumjarami. Nupa adugi sinphamdi patta kumduna nga phabani. Numidangdana lirung ten puraga mahakna umangda sa tanba chatpani. Madudagi pharakpa aduna imung manunggi chananaba oirami. Numidang amadi mahakna sa amata phaba natraga hatpa ngamlamde. Maram aduna mahak kari amata pusindana mayumda changba ikairami. Mahakna ahing adumadi umangda asum lelage khalami. Umangi sa kai mayamdubu kibadagi thaubana manapungba upambi amada kakhatuna usamarumda leirami. Ikhang khanghaudana ahing nongyaygi matamda yamna langlaba maingal amana mahakpu mikap thokhalami. Mahakna nupa taretna maira paiduna chatpadu ure. Nupa sing aduna makhutna ingit taunarami amasung mi yamna thoraklami. Thunamak umang adu yamna mathau chillaba sarama oirakli. Machi amada kaithel lerami amasung khungang singdana sallaba singdu lau khoirami. Sagol tongba mi singna khungangi lampakta hangat handa chatlami. Lampak aduda mi singna sanagumna langlaba singhasan ama thamlami. Mafam aduda jagoi isai yamna taurami. Mi khudingmak haraurami amasung aram khaurangba leiramde. Harau tayamba asigi marakta saji amana tapna chatlami. Adudagi singhasan aduda phamlami. Miyamna mangonda khurumjari. Pumnamak asi urubada thauba gyan manglami. Amasung mayam sibu achumba oiridra haiduna ngaglami. Mahakna manglibagum khalli maramdi ayuki mangal hek phaurakpada pumnamak mangkhre. Mahak uthaktagi kumtharakle. Aduga man ukibasingdu ubra haiduna hoyeng yenglami. Adubu mafam aduda karigumba amata leiramdi. Mahakna mayumda hankre aduga magi nupida wari pumnamak tamle. Adubu magi nupina mana hairibasing adu thajaramdi. Maram aduna mathangi numidangda mahakna magi nupiga loinana umangda chatlaga uthakta lotlami. Nongyai matamda mamangi ahingda thokhibadumak taurami. Matai manau adu mayumda halakle. Aduga thaudok adu ningthauda tamge khalladuna thaubana ningthaugi sabhada chatlami. Aduga thokhiba angakpa pumnamaktu ningthaugi mafamda amata chithadana tamluri. Laibak adugi ningthauna ahanbadadi thaubabu thajaramde. Adubu mahak masamak chatuna pumnamak adu asengbara natraga bhapna sajinaduna hairibara khangninglami. Ahing adumaktada ningthauna thaubaga loinana umangda laktuna u adumaktada lotlami. Ahing mayai chalakpa aduwaida nupa taret adu makhutta maira paiduna thoklakle. Amasung mamangi ahingda taukhibagum pumnamak thoklami. Nong nganphung taurakpada saji aduna singhasandaги kumtharaga chatpa haurakle.
ꯇꯥꯟꯖꯥ ꯑꯁꯤꯗ ꯎꯊꯛꯇꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯗ ꯇꯦꯟ ꯑꯃ ꯀꯥꯞꯂꯦ꯫ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯁꯖꯤ ꯑꯗꯨ ꯇꯨꯔꯦ ꯑꯃꯁꯨꯡ ꯁꯤꯔꯦ꯫ ꯁꯍꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯗꯨꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯇꯤꯌꯥꯗꯒꯤ ꯗꯣꯂꯥꯏ ꯑꯃ ꯀꯨꯝꯊꯔꯛꯂꯦ ꯑꯃꯁꯨꯡ ꯁ꯭ꯋꯔꯒꯒꯤ ꯂꯥꯏꯁꯤꯡꯅ ꯁꯖꯤ ꯑꯁꯤꯒꯤ ꯃꯁꯥ ꯑꯗꯨ ꯂꯧꯈꯠꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯁꯖꯤ ꯑꯁꯤ ꯂꯧꯔꯤꯕꯅꯣ?" "ꯑꯩꯈꯣꯏ ꯁꯣꯔꯥꯔꯦꯜ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅꯤ, ꯑꯗꯨꯅ ꯁꯖꯤ ꯑꯁꯤ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯁꯥꯞ ꯑꯃꯗꯒꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯃꯍꯥꯛ ꯁꯖꯤ ꯑꯣꯟꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯅ ꯇꯦꯟꯅ ꯊꯥꯗꯨꯅ ꯍꯥꯠꯂꯕꯅꯤꯗꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯃꯔꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯊꯛꯇ ꯂꯩꯕ ꯁꯥꯞꯇꯨ ꯀꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯔꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯦ"꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯖꯤ ꯑꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯤꯡꯍꯥꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯦ ꯑꯗꯨꯒ ꯃꯊꯛꯇ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯧꯕꯕꯨ ꯀꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯃꯅꯥ ꯃꯊꯨꯝ ꯄꯤꯕ ꯄꯥꯝꯃꯤꯗꯣ, ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ?" ꯊꯧꯕꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯁꯖꯤ ꯑꯗꯨ ꯀꯥꯞꯄꯅꯤ꯫ ꯁꯍꯔ ꯑꯄꯨꯝꯕꯁꯤꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯉꯣꯟꯗ ꯎꯠꯈꯤꯕꯁꯨ ꯑꯩꯍꯥꯛꯅꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤꯅꯤ"꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯡꯍꯥꯁꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯊꯧꯕꯕꯨ ꯁꯤꯡꯍꯥꯁꯟ ꯃꯊꯛꯇꯨꯗ ꯐꯝꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯧꯕꯕꯨ ꯄꯦꯜꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯋꯥꯕꯒꯤ ꯂꯩꯆꯤꯟꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯋꯥꯔꯤꯕꯅꯣ? ꯅꯍꯥꯛꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛꯇꯨ ꯅꯍꯥꯛꯅ ꯐꯪꯂꯕꯗ?" "ꯑꯩꯗꯤ ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯇꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯩꯕꯨ ꯁꯛꯈꯪꯕꯤꯔꯣꯏ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯅꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯇꯣꯟꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯊꯥꯛ ꯋꯥꯡꯈꯠꯂꯛꯂꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯪꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯈꯟꯕꯒꯤ ꯃꯔꯝꯁꯨ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ"꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯕꯅ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯇꯣꯟꯕ ꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯤꯡꯆꯠ, ꯂꯟ-ꯊꯨꯝ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫